Akashvani Imphal Wahengbam Rajesh na pau pajari ahanbada maruiba pau Len amasung isaw na solaba Imphal West Senapati Kangpokpi amasung Churachandpur jilagi maphamsing kendrigi mir kangbu amana ngasi yengsingani Kendra Indian Luchingba Sarkar Yauriba Mantri Sing na Paigadaba Pumsing Lautokre, Mamangi Tam the Pairamba Mantri Singi Pumda Toina Home Late, Rasnana Ngaxel Amasung Amichana Home Adumak Pairagani, Amasung Anoba Kendra Sarkagi Ahanba Mantri Mandali Mipamna, Prahamantri Awas Yoznagi Makada Kungang Amasung Sahar Lariba, Yum Lejadaba Mui Singidamak Yum Koti Ahum Hena Sanaba, Sentang Pitabada Ayaba Pikre. Kendri Mihut Kangbu Amana Hokiba Me Mangada Tokiba Len Yawan Nonglay Nuxita Soan Kraba Rises Siki Tongan Tongan Mapam Sing Yauna Handaki Isauna Solaba Mapam Sing the Satuna Amangatagi Pibam Yangsin Bagi Tabak Leptana Satari Mihut Kangbu Asinangasi Imphal West Senapati Kangpopi Amasung Churachandpur Jila the Satuna Yangsin Gani Kangbu Asi Hayang Power Rises Latuna Akupa Report Local Abamatung Tahasiki Tarahum Doida Imphal Tadoki Gani Hari Ningsing Bayay Manipuri Mahoksagi Saitheng na piba amang atasing yengsin na bagidamak law singo amasung yaifa yumbal mantralogi miyang makada Interministerial Central Team IMCT ama siyamkibani makoy na raisa sida lenta kiba amadi isaok tokiba aduda amang ata tokraba maphamsing yengsin na ba thasigi mapanda Imphal da yaurakibani miyoi tarani thoina saba mihut kangbu adu team ahum thokna khaidoktuna raisa sigi tongan tongan ba jila singda ngarangdagi yengsin bagi thabak haukrabani Mir Kangbu aduna ngarang Imphal East Thawal Kaksing amasung Bisnupur jilagi mapam singda satuna yengsinki makoigi khongsat aduda yung kay amangata thokraba miyamna makoigi pendaba sing wakatki makoigi report Imphal lagi hankraba matung mari leinaba bibag singda pikatuna makhata ba thabak kari lokhol akatage haibadu khanagani hari Raisa sida amukta oikhidiba mongda len tabadigi yung kaya amangata thokraba amadi hauriba Mana masing mang takpagi awaba saitheng mayok naba loidringaida mamang thagi loisilakpada nonglei nuksit rimal na saitheng raija ski mafam kya ising na thumjinki isaugi awaba mayok nariba Imphal ski mafam khardi haujiksu saitheng nangli Rongmai Naga Students Organization Manipur na hari Imphal Jiribam Lambi National Highway 37 gi Rongmai Naga taba mafam singda karigumba makal amatagi ban blockade na singbat leite Loop asigi General Secretary J Pamay na thatorokpa cherol madhai Kuki Inpi Southwest Southern Hills Kuki Students Organization Southwest Southern Hills amasung Kuki Women's Union Moltam Region na ngarang ahing nongyai pung kunmarigi ban kauriba asi yabangam loy Maram aduna hariba lambi paring asida karigumba pamdaba thokdok sing thorokpa matamda ban kauriba kanglup singa daita pugodabani Cherol aduna hai National Highway 37 asi Rongmai singa khundaba mafam sing phawduna chatlabasu masi Manipurgi mapan amasung manungda leriba jati kanglup singini Maram aduna National Highway 37 da kanagumba amatana terrorism gi thong manba thabak chathaba yaroi Mukhyamantri gi security convoy da attack torkiba adubusu loop asina kanna yaningdaba phongdorokli Maragasta Assam ki IGP Law and Order PK Bhuyanna Assam Manipur ngamkhai paring da lairiba Jirighat amasung Lakipur da chatuna mafam adugi haujik oriba phibam yengsingkre Siri Bhuyanna Jiribam ki SP Pradeep Kumar Assam Rifles ki Colonel Akash amasung CRPF ki commanding unuduna ngaksel gi matang da wafong kya khanaki hairi Bharat Lalmina Imphal East gi aina thingraba laruru amagi miyoi ama phare hari PRO defense na thokpa cherol aman hai Imphal East ki huikapta Manipur Police amasung Bharat Lalmi gi apunba kangbu amana chathakiba operation da KYKL Sorepa faction gi miyoi ama phaba ngamkibani mangondagi maru yoba 9mm pistol ama hand grenade ahum phangba ngamle Assam Rifles na sinduna Manipur gi naha singi damak hospitality amasung retail management gi matangda skill development program ngasi Imphal da pangthok lagani skill development program asi Assam Rifles amasung we care skill solution gi marakta sahi tawna khiba yana warul amagi manung chana pangthok kadabani thorom gi saruk ama oina media gi mihut kangbu singa unabagi thorom amasu pangthok kani tabiriba pawasi Akashvani Imphal legini Kendra Indian Luchingba Sarkar da yauriba mantri singna paigadaba phamsing lauktokre Pradhan Mantri na Personal Public Grievances amasung Pension Atomic Energy Space amadi atai mantri singna paidaba phamsing pairagani Cabinet Mantri Kuntragi manungda Rajnath Singh na ngaksel Amit Shah na Home Nitin Gadkari na Road Transport
JP Nadana Health, Sibra Singh Chauhana Agriculture amasung Rural Development, Nirmala Sitaramana Finance, Dr. S. Jaisankarna External Affairs, Dharmendra Pradhana Education, HD Kumaraswamina Heavy Industries, Manohar Lal Khatarna Housing and Urban Affairs, Aswini Baisnona Railways amasung Information and Broadcasting, Jyotira Aditya Sindhyana Communication amasung Donor Mantraloy, Bhupendra Yadavna Environment, Sarbanan Sonowalna Sports, Shipping and Waterways, Kiran Rejijuna Parliamentary Affairs Pairagani, Masigi Matakta, Minister of State Independent Charge Manga amasung Raja Mantri Kuntratok na paigadaba phamsing su laukthokre. Kendra Sarkar Paiba India gi ahanba Mantri Mandol gi mifam ngarang Nai Delhi da pangthokre. Pradhan Mantri Narendra Modi na sabhabati oiduna pangthokiba mifam aduda Pradhan Mantri Awas Yojana gi makhada khungang amasung sahar da lairiba yum leijadaba miyoi singi damak yum koti ahum hena sanaba senthang pithabada ayaba pikre. Scheme masigi makada hokiba sahi tara asida yung koti mari lakh kunmathoi saba loisinkre hari. Scheme masigi makada sakiba yum singda tangai phadaba changba toilet, LPG connection, electric na chingba yauri. Shri Narendra Modi na Pradhan Mantri oine hek thabak pubaga PM Kisan Samman Nidhi Scheme gi taratare suba installment su thadoki. Scheme masina lomi koti mapan lakh kuntraromda lupa koti lising ani enthokani. Scheme masi inkumja lising ani tara mapan da hogdoktuna leibakasal leiriba lomi singda sergi tengbang pinanabani. Central Board of Secondary Education CBSE na academic session lising ani kunmari kunmangagi syllabus study material amasung question paper sample singi matangda lana pau sandoropada thaza bidanaba mahiroi amasung mama mapa singda section binaba kangankre mahiroi singda yariba makai online platform da thagalapa pau singda yumpham oirga satanaba kangan bagalonena online portal kharana aranba pau amadi chanadraba link sing siznaba thengnare hari. Paudun hai sarkar ga mari leinadaba singna thagalakpa pau singna mahiroi sing amadi mama mapa singda lana lamjingnaba yai maramaduna mahiroi singna CBSE na masigi website ta thagalakpa pau khaktada yumpham oba pau longnaba khanghalakli. Ngasi phongba pau singi maroi pau singi dama hojik khetrimem Premchand leire. Premchand Thagachari Rajesh Mukhyamantri Nongthomam Biren gi Advanced Security Kangbuda ambush atharakhibagi pau ngasi phongba yama pauche singi maroiba pau oina ahanbe headline piduna phongbu thengnare Naharol gi thodangda State Force landarakpada ama sokle State Force na bunker thuaikhre haina banner headline piduna phongli headline asigi makhada wakhal tarakani khallubani taraktrabani na tauba taraidana haina Mukhyamantri phonokhiba wafam sub headline piduna phongle Policy Ichil Express na kuki militant singna CM gi advance convoy de tek tharakre driver yauna personal ahum sokle haina headline piri sub headline oina advance convoy de attack torok pa haibasi CM da attack tobani chap chaba thabak toragani haina Mukhyamantri na phonokhiba wafam fonglakle ambush torokpagi policy Manipur News Manipur Mail Imphal Free Press Sanalai Bag Sangai Express ki edition animak People's Chronicle amasung ponofam paucheda tongan mawong da headline piduna fongli the Ganfu Mail gisu policy ahan headline piduna fonglakle Whelan Paugi na Prime Minister Narendra Modi na luchingba Union Council of Minister gi portfolio sing lauthokre election matungda Manipur gi wathok loishangani haikiba Amit Shahana amukkasu Home Minister oire haina banner headline fongbu thengnare policy ga manaw mawongda ponofam paucheda ahan be headline piduna fongli headline adudi ano bulenga ki portfolio sing lauthokre yenthokre Amit Shah Rajnath Nitin Gadkari amasung Nirmala Sitaraman hanagi portfolio sing pairi highway headline asini. Minister singi portfolio lautoki bagi policy Hills Hornbill Expressasu ahan ba headline piduna fongli atopa policy singi ahan balamaida policy tongan ba headline piduna fongbu thengnare. Imphal juri bam lambida total shutdown di khongjang junction ba yaroi haiba headline asi Manipur News ki ani shuba headline ni Asami Kasada Miyoi Chatruk Changjafam Loduna Lena Kre Haiba headline Asina Ichil Express ki ani shuba headline ni Juri Vamdagi Boro Bekra Fawachat Pagi Lambi da Saba Thongkaya Forest Bid Office Kuki Singna Mai Thado Kre Haiba headline asi Sanale Bag Voucher Fongo Tenere Tamelong Times da Kuki ki tongan ba Loop Singna Purup asina namna taba mafam singda haukiba ahing nuyay dagi pung kunmarigi ban kaukre haiba headline asi pausi asigi headline oiri Rajesh
Thakachari Premchand, Arobe the Marobe Pau, Lena Masung Isau Solaba Imphal West Sanapati Kangpopi Amasung Churachampo Jilagi Mapam Sing Kendri Mir Kambu Amanangasi Yang Singani, Kenda the Indian losing by Sarkari Yawe Mantri Sing a Paiga the Papam Sing Lok Tokre Amasung, Anoba Kendra Sarkaki Ahamba Mantri Manugi Mipamna Pradhan Mantri Awaz Dagi Makada, Yum Lazadaba Mio Singidamak, Yum Koti Ahumena Sanaba Sentang Pitabada Ayaba Pikre, Paulo Jare.